Security force na tungan ba mafam dagi lal holuk ki mioi khara fagat le haidi security force na popi pambi yantat kre kurumjari Am-Istv news ta taram noksari haujuk pau sandona pizari security force na tungan ba mafam dagi lal holuk ki mioi khara fagat le haidi security force na RPF PLA gi kadar ma Kaksing district ki manung chanba wabagai kairak asobadagi hojikna waikhong kangsham laikai da leiba mioi ama fare haidi mangondagi mobile phone ama fagatle amoromda security force na KCP PWG gi active cadre ni haiba langthabal kunja makha laikai dagi mioi ama fare haidi mangondagi mobile ama fagatle haidi atopa security force ki kangbu amana koiring na lusingba sagolban tera lokrakpam laikai dagi mioi ama fare haidi mangondagi shu mobile phone ama fagatle haidi Amaramda masing yamlaba security force na Senapati district ki manung chanba Senapati police station na konba Shorbung Hill range ta tharamba popi pambi sing paksana yantat khre apun balam ekar marida popi pambi sing adu tharambani hairi Lions and Leo Club of Oinam apun ba maira pai bilub Public Hall Management Committee oinama madi Madeleine Foundation ga pun khusam naduna nongmagi oiba lemna ya amasung mid layeng bagi thoramama usak khangdabi oinam community hall da ngasi pangthokre thoramduda Madeleine Foundation gi maikai digi lakba specialist doctor singna sarugya duna oinam khulgi mit nungai taba madi yagi anaba leiba mit naba mioi chamaga subna ani amadi ya naba mioi humbutra ni thoida lemna layeng baga loinana mathau taba hidak singsu lemna piki Loinana mathau taba mit nungai taba mioi singda ahongba mamalda anok singsu fanghanki thoramdu the Lions Club of Oinam gi charter president Irengbam Jugeshwar Lions Club Oinam gi president Dr. Thingbaizam Swaran Kumar club administrator Warepam Rajeshwar treasurer Soren Sangbam Sitaranjan Sargyaki thoramadu mari lenana Dr. Thingbaizam Swaran Kumar na Lions Club of Oinam na Oinam kulgi miyam gi awana koknana bathabak kaya paikhatbagi saruka moina ngasigi thorumsi pangthokpani haiki Loinana mathang sahi lisingani kuntaruk horokpadasu mafam adumaktada mega health camp amasu pangthokani haina magna fongdoke paugi maraksida break matang lominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alda betamo Sige yumse Am-Istv na checksin na laksilaga tamgrabani ne Dada nang se juhar habaga amta kidarbo Asumna mayam na machalbo ngapshan dugum basigi yumasibu asoya ngan pokadabagi Am-Istv na ngapseli Am-Istv juhar habati ngaptok na basembani Zarmal technology sina mana concrete katok na tinaba matamda kapamul amuk hena hengaladli Am-Istv strength is in the quick Honglagli punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tungda amuhana taram no uksari Makatarakba Pauda All India Football Federation Sinduna Senapati da Sathariba Under 18 Elite League 2025-26 ki ngarang sanakiba Karbi Anglong Football Club amadi Football 4 Stains ki match ta goal amamam chanaduna draw sat khre haidi Aujik loisilakpada maroiba pau amuka hana pizari Security force na tungan ba mafam dagi lal holup ki mioi khara fagat le haidi Security force na popi pambi yantat kre. Ozi popi ko na di matang sida Am-Istv news tension jari. Midang rabi di ba puna magpo amuka hana.